Apunba Nupi Lup, Anul Bishnupur District ke Kunmathoi Shuba Foundation degi Thouram ngase Bishnupur da LEIBA KIYAMBA NINGSHING da Pangthok-Khre. Thouram aduda Anul gi President L Pramo, Amkal gi President L Nganbi amade Nupi Samas gi President Jet Siramani ga loinana All Manipur Tami Chingmi Apunba Nupi Lup, Dongpok Lengak Apunba Nupi Lup, Thobal District United Women Development Organization, Dongchup Imphal Palem Ima Apunba Lup, Macha Leima, Ichal Ima Lemerel Apunba Lup Churachanpur, Advanced Women Society Awang Sekmai amade Kha Nongpok Apunba Nupi Lup Morena Chungba Tongan Banduk Kayagi President Singna Sarya ke Thouram adugi saruk ama oina Anul Bishnupur District ke achawa thodang laurambi lekhidrabe laisham ongbi ibemphal oinam sumati amade haisnam sunita gi photo da haikat lekat tamtuna kaikumna utke tungda lekhidrabi singi thawai miral na mapugi nakta ingna chikna leirunaba minute ani tumina leptuna thonglikhe Manipuri madu oiba CSO singi luchingba sing amade paumi kayada lengyan khudol tamtuna kaikumna utkiba Thouram aduda Anul Bishnupur District ki President Al Pramona hai Manipur da thamliba President rule ase athubana lautoktuna miyam gi lengak ama semgadabane Manipur gi miyam kham thengna wanaringai cherak asida kuki kulai bible singna amok nomai kaptaba horakle maitei gi oinade nomai surrender tawkhibana masa ngaktok chenaba pambai leitre maram aduna kuki kulai bible singna jathar liba thau asigi matakta lengak na lokhat form thokpa action sing lokhat form thoi haina su bahana makha tan phongdokhe अखोगी एमएलए मंत्री मदुन सिंगदी अखोगी अवाबजे कछु लेतना खनबी प्रजादी वानिंग वाजो अखोगी फम पोलगा लेगनी अखोई अमत अखोई फम थाबोय हेबो फम मछि थममगा दा मोनि ngasi bang manungda अखोई यमदा मछिदा मखोइना कयुगुम्बी मक्जे सन थरांग लोबिदला लेबा हेबसे यामना फेंदे दुगा अदुदगी हेंदोक्तना गवर्नर चीफ सेक्रेटरी डीजीपी अदगी सिक्योरिटी एडवाइजर मखोइना मखोई गुना मछबु अखोई लांग थाथन थमिसि करी मरमगिनो अथुबा मतमदा अखोई पियार हंदोकपियो पियार हंदोकतबा तारगदी अखोइना मणिपुर लेबा प्रजा खुदिमना सिविल वार सिथोतनी हाइबजे खंदियो